ꯑꯩꯈꯣꯏꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯕꯨ ꯍꯥꯠꯄ ꯇꯨꯞꯄ ꯇꯧꯗꯕ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯑꯥꯏꯗꯤꯌꯥ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯁꯤꯒꯤ ꯂꯥꯟꯁꯤ ꯂꯣꯏꯁꯤꯟꯅꯕ ꯃꯑꯣꯡꯗ ꯃꯈꯣꯏꯅ ꯌꯥꯝꯅ ꯀꯨꯞꯅ ꯈꯟꯅ ꯅꯩꯅꯈꯤ ꯃꯁꯤꯒꯤ ꯄꯥꯟꯗꯝꯗꯤ ꯑꯩꯈꯣꯏꯒꯤ ꯍꯤꯡꯁꯥ ꯊꯥꯗꯣꯛꯄ ꯚꯥꯏꯑꯣꯂꯦꯟꯁꯁꯦ ꯇꯧꯗꯕ ꯑꯗꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯕꯨ ꯍꯥꯠꯄ ꯇꯨꯞꯄ ꯇꯧꯗꯕ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯊꯨꯕ ꯃꯇꯝꯗ ꯁꯥꯟꯇꯤ ꯄꯣꯔꯛꯄ ꯍꯥꯏꯕ ꯄꯥꯟꯗꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯈꯟꯅ ꯅꯩꯅꯈꯤ ꯃꯈꯣꯏ BJPꯒꯤ MLA ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ MLAꯁꯤꯡꯁꯨ BJPꯒꯤ ꯃꯍꯨꯠ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ NPP ꯍꯥꯏꯕꯁꯤꯁꯨ ꯃꯅꯤꯄꯨꯔꯒꯤ ꯀꯩꯅꯣꯗ BJP ꯒꯣꯚꯔꯟꯃꯦꯟꯇ ꯃꯅꯤꯄꯨꯔꯗ ꯁꯄꯣꯔꯠ ꯇꯧꯔꯤꯕꯅꯤ ꯌꯥꯝ ꯅꯛꯅꯅ ꯃꯈꯣꯏꯒ ꯆꯠꯃꯤꯟꯅꯔꯤꯕꯅꯦꯕ ꯀꯩꯒꯤꯗꯃꯛꯇ ꯃꯈꯣꯏꯕꯨ MLA ꯑꯃ ꯐꯥꯎꯕ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯍꯟꯗ꯭ꯔꯤꯕꯅꯦꯕ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯅꯔꯦꯕꯜ MP ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯅꯔꯦꯕꯜ MP ꯑꯩꯈꯣꯏꯒꯤ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯁꯨ ꯌꯥꯎꯐꯝ ꯊꯣꯛꯄꯅꯤ ꯑꯗꯨꯒ ꯃꯁꯤꯗ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯄꯥꯡꯒꯜꯁꯤꯡꯒꯤ MLA ꯑꯅꯤ ꯂꯩꯕꯁꯤꯗ ꯑꯃꯈꯛꯇ ꯑꯣꯏꯁꯨ ꯌꯥꯎꯍꯟꯕꯤꯕ ꯌꯥꯏ ꯃꯁꯤ ꯃꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯂꯣꯟꯗ ꯑꯗꯒꯤ ꯄꯨꯋꯥꯔꯤꯒꯤ ꯍꯥꯛꯇꯛꯇꯒꯤ ꯑꯩꯈꯣꯏꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯉꯥꯛꯄꯗ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯁꯤꯁꯨ ꯑꯆꯧꯕ ꯊꯧꯗꯥꯡ ꯌꯥꯗꯨꯅ ꯃꯈꯣꯏꯒꯤꯁꯨ ꯑꯆꯧꯕ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯀꯌꯥ ꯄꯤꯗꯨꯅ ꯂꯥꯛꯂꯤꯕꯅꯦꯕ ꯃꯁꯤ BJP ꯈꯛꯇꯒꯤ ꯑꯣꯏꯕ ꯄꯤꯁ ꯇꯣꯛꯅꯤ ꯅꯠꯇ꯭ꯔꯒ ꯃꯣꯏꯒꯤ ꯃꯤꯐꯝꯅꯤ ꯍꯥꯏꯕꯁꯨ ꯀꯥꯏꯗꯦ ꯍꯥꯏꯕꯗꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯅ ꯇꯥꯛꯄꯅꯤ ꯍꯥꯏꯕ ꯀꯩꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯒꯤ ꯏꯟꯅꯔ ꯑꯃꯗꯤ ꯑꯥꯎꯇꯔꯒꯤ MP ꯑꯅꯤꯁꯤꯕꯨ ꯌꯥꯎꯍꯟꯗ꯭ꯔꯤꯕ ꯕꯥꯔꯇꯣꯟ ꯏꯟꯚꯥꯏꯇꯦꯁꯟ ꯇꯧꯕꯤꯗ꯭ꯔꯤꯕ ꯑꯗꯨꯒ ꯀꯩꯒꯤꯗꯃꯛꯇ ꯃꯩꯇꯩ ꯄꯥꯡꯒꯜ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯩꯈꯣꯏ MLAꯁꯤꯡꯁꯤ ꯌꯥꯎꯍꯟꯕꯤꯗ꯭ꯔꯤꯕ ꯀꯩꯒꯤꯗꯃꯛꯇ NPP ꯑꯃꯗꯤ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤꯒꯤ MLAꯁꯤꯡꯁꯨ ꯌꯥꯎꯍꯟꯗ꯭ꯔꯤꯕꯅꯣ ꯃꯁꯤ ꯌꯥꯝꯅ ꯀꯩꯅꯣꯅꯤ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯑꯈꯨꯕ ꯃꯤꯠꯌꯦꯡ ꯍꯥꯏꯅ ꯊꯝꯖꯒꯦ ꯄꯤꯁ ꯇꯣꯛ ꯑꯃ ꯇꯧꯕ ꯇꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏꯅ ꯀꯩꯒꯤꯗꯃꯛꯇ ꯃꯩꯇꯩ MLAꯁꯤꯡꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯣꯏ ꯍꯥꯏꯔꯤꯕꯅꯣꯕꯀꯣ ꯃꯁꯤ ꯃꯈꯣꯏꯒꯤ ꯌꯥꯝꯅ ꯂꯥꯟꯕ ꯈꯣꯡꯊꯥꯡꯅꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯄꯤꯁ ꯇꯣꯛ ꯑꯃ ꯑꯣꯏꯕ ꯇꯥꯔꯗꯤ ꯌꯥꯅꯕꯗ ꯑꯩꯈꯣꯏ ꯀꯣꯟꯐ꯭ꯂꯤꯛ ꯊꯤꯑꯣꯔꯤ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏꯒꯤ ꯋꯤꯟ ꯑꯦꯟ ꯋꯤꯟ ꯊꯤꯑꯣꯔꯤꯗ ꯂꯥꯛꯄ ꯇꯥꯔꯁꯨ ꯑꯃꯅ ꯑꯃꯒꯤ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯊꯥꯗꯣꯛꯅꯔꯀꯥꯟꯗ ꯈꯔ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯅꯔꯀꯥꯟꯗ ꯌꯥꯅꯕ ꯔꯤꯖꯣꯂꯨꯁꯟ ꯑꯃꯗ ꯄꯣꯔꯛꯅꯕ ꯍꯣꯠꯅꯒꯗꯧꯕꯅꯦꯕ ꯃꯈꯣꯏꯗꯤ 시칸 칸부기 모험가 거기 비스톡 어르버수 거기 유년 테리토리 너트라가 세퍼레이트 애드미니스트레이션 방들 막거기 한벌로를 하이버시디 막거기디 거기 콘플릭트 기 그노다 거기 티오리들 나고 따래 마시 양네 그노 그러가 콩팜 그러가 한동로 더 따디 야야더 거기 아니마키 강업 아니마키 마락다 거기 야나바 아마 보라고 따디 아사는 좀 막거기는 묵두나 레버 따디 그럼 하나 피스 포르거든요 마시 피스톡 와리 샤비 야거든요 거기 하이버 무슨 탐적에 두가 아시나 거기 아야만은 막거기 생각해 거기 테러리스트 그룹다 테러리스트 리더 하이버 따래 거기 아직 냄사피 제니 마푸로 버시주 케노기 프레시덴트 어디기 사이나 막거기 테러리스트기 아야만 라고 같은데 테러리스트 하이버지 와리 샤나바 야다바 아두고 막강루리 아두고 막거기나 테러리즘기 타박하시 타독더가 따디 거기 산티기 공정하시 성실락보다 거기 피스 락보다 거기 땅도 레타와 거기 머니푸르마 어렵보다 해나 그런 강 어기니 아주나 야르마 거기 콘플릭트 티어리시 타도 간다 거기 눈시사나나 뭐 거기 쿠키기 시빌 오르가나이제이션 이치리나 인텔렉츄얼싱 아두기 거기 뭐 거기 큰 히로버싱 거기 그 차트 오르가나이제이션 student organization ITLF기 마코이주 칸나라간다 거기 머니푸르기슈 마코 통과 civil organization 마이라 파이비싱 아데기 거기 코코미 아데기 폭 거기 Federation of Civil Society 거기 마야마시가 미팅 거기 아루바 미팅 아마 돌아간 아칸바 거기 칸나네나바 아마 공정 아마 정실로 맞둥다 비스토 가시 마히 야나바 칸나바네 해나 파가니 칼리 아두가 비스토 가시다 거기 아니마키 샤루타 야나바 아마 보락나바 거기 카지 공정카가 한동나 잡았다디 아숨 묵나드나 숨 레버다디 비스토 가시 마히 야나바 야 이전에 야리마케디 거기 콘플릭트 티어리 납다바 거기 피스 리콘실레이션 보락나 보락다
nakal anigi marakta ko yanaba ma tawraga reconciliation ama sema kanda aikogi peace talk ase mahi yalanba pai maduna trabadi hena khudong tiba muktuna sum leiba tari hena khudong tiba lambi amada crisis ase hena chawthorpa yai haibagi matang ri thamjage